ꯃꯌꯥꯝ ꯉꯛꯄꯤꯒꯅꯤ ꯑꯩꯅ ꯂꯥꯁ ꯚꯤꯗꯤꯑꯣ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣ ꯈꯔꯗ ꯃꯤꯒꯤ ꯏꯒꯣ ꯍꯔꯠ ꯇꯧꯒꯗꯕ ꯚꯤꯗꯤꯑꯣ ꯈꯔ ꯑꯞꯂꯣꯗ ꯇꯧꯈꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯋꯥꯕ ꯃꯈꯣꯏ ꯆꯦꯟꯕꯤꯔꯒ ꯊꯃꯣꯏ ꯁꯦꯡꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯕꯤꯔꯨꯔꯦ ꯊꯕꯛ ꯇꯧꯕꯤꯔꯨꯔꯒ ꯁꯣꯏꯔꯛꯂꯒ ꯕ꯭ꯂꯦꯝ ꯇꯧꯔꯛꯄꯒꯤꯅꯤ ꯃꯤꯃꯥꯡꯗ ꯊꯣꯛꯄꯒꯤꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯑꯣꯏꯅ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯃꯉꯣꯟꯗ ꯑꯩ ꯔꯤꯐꯟ ꯈꯖꯤꯛꯇ ꯑꯣꯏꯔꯁꯨ ꯄꯤꯔꯣꯏ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯍꯥꯏꯈꯤꯗꯦ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯇꯝꯗꯨꯗꯁꯨ ꯅꯪ ꯑꯩ ꯍꯧꯖꯤꯛ ꯃꯇꯝ ꯆꯥꯗꯦ ꯃꯇꯝ ꯆꯥꯕ ꯃꯇꯝꯗ ꯑꯩ ꯅꯪꯒꯤ ꯁꯣꯏꯗꯅꯃꯛ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤꯅ ꯑꯩ ꯍꯥꯏꯈꯤ ꯑꯗꯨ ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯕꯗꯒꯤ ꯃꯉꯣꯟꯗ ꯋꯥꯈꯜ ꯑꯊꯦꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯂꯩꯕꯗꯒꯤ ꯃꯥꯅ ꯁꯣꯁꯤꯌꯦꯜ ꯃೀಡಿಯಾꯗ ꯊꯣꯛꯂꯛꯄꯅꯤ ꯑꯗꯣ ꯃꯤꯒꯤ ꯏꯃꯦꯖ ꯑꯃ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯔꯦꯟꯗꯒꯤ ꯅꯠꯇꯦ ꯑꯩꯅ 2016-17ꯗꯒꯤꯅꯦ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯃೀಡಿಯಾꯗ ꯑꯩꯅ ꯍꯣꯠꯅꯖꯔꯛꯏꯕꯁꯦ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯃꯨꯡꯁꯨ ꯌꯥꯝꯅ ꯀꯩ ꯇꯧꯔꯨꯕ ꯅꯠꯇꯦ ꯑꯩ ꯏꯁꯥꯅ ꯍꯣꯠꯅꯖꯔꯛꯑꯒ ꯏꯁꯥꯒꯤ ꯁ꯭ꯇ꯭ꯔꯒꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯁꯤ ꯌꯧꯔꯛꯈꯤꯕꯅꯦ ꯁꯨꯝ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯏꯒꯣ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯖꯔꯤꯗꯣ ꯑꯩꯉꯣꯟꯗ ꯆꯥꯛꯄꯒꯤꯅꯤ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯩꯁꯨ ꯄꯩꯁꯥ ꯄꯥꯏꯔꯨꯕ ꯅꯠꯇꯦ ꯏꯕꯅꯤꯁꯦ ꯑꯗꯣ ꯏꯒꯣ ꯍꯔꯠ ꯇꯧꯕ ꯃꯤꯉꯣꯟꯗ ꯃꯤꯅ ꯐꯖꯅ ꯆꯦꯟꯕꯤꯈꯤꯕꯗꯣ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯊꯣꯛꯑꯒ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯁꯕꯔ ꯍꯥꯏꯕꯗꯨ ꯂꯩꯇꯦ ꯑꯗꯨꯗꯨꯅ ꯁꯤꯒꯤ ꯀꯟꯐ꯭ꯂꯤꯛꯁꯤ ꯊꯣꯛꯄꯅꯦ ꯑꯗꯨ ꯑꯩ ꯁꯨꯝ ꯅꯨꯡꯉꯥꯏꯇꯗꯅ ꯑꯩ ꯌꯥꯝꯅ ꯆꯥꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯝ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯈꯔ ꯑꯗꯨꯝ ꯇꯥꯔꯒꯦꯠ ꯑꯣꯏꯅ ꯁꯦꯝꯃꯒ ꯇ꯭ꯔꯤꯒꯔ ꯇꯧꯕꯅꯦ ꯑꯗꯣ ꯃꯇꯨꯡ ꯃꯅꯥꯎꯗꯒꯤ ꯑꯩ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣ ꯑꯃꯐꯥꯎ ꯊꯥꯒꯠꯂꯛꯑꯔꯣꯏ ꯃꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯃꯌꯥꯝꯅ ꯅꯣꯂꯦꯖ ꯂꯧꯁꯤꯟꯕ ꯌꯥꯕ ꯑꯃꯁꯨꯡ ꯑꯩ ꯏꯁꯥꯁꯨ ꯍꯩꯖꯅꯕ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯅꯣꯂꯦꯖ ꯁꯤꯌꯔ ꯇꯧꯒꯦ ꯑꯗꯨꯒ ꯗꯨꯕꯥꯏꯒꯤ ꯐꯖꯕ ꯃꯐꯝ ꯀꯩꯒꯨꯝꯕ ꯏꯟ ꯐ꯭ꯌꯨꯆꯔ ꯂꯥꯛꯄ ꯃꯇꯝꯗ ꯀꯥꯟꯅꯒꯗꯕ ꯏꯁꯥꯗ ꯅꯣꯂꯦꯖ ꯂꯩꯍꯧꯒꯗꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯁꯤꯌꯔ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯃꯁꯨꯡ ꯑꯩ ꯗꯦꯂꯤ ꯕ꯭ꯂꯣꯛ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒꯤ ꯌꯦꯡꯃꯤꯟꯅꯁꯤ ꯗꯦꯂꯤ ꯂꯥꯏꯐ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯀꯣꯏꯁꯟ ꯍꯪꯂꯛꯄꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯑꯗꯨꯝ ꯔꯤꯄ꯭ꯂꯥꯏ ꯄꯤꯅꯕ ꯍꯣꯠꯅꯔꯛꯀꯦ ꯄꯤꯒꯅꯤ ꯃꯌꯥꯝ ꯑꯩ ꯑꯗꯨꯒꯨꯝꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯩ ꯁꯨꯝ ꯍꯥꯏꯔꯛꯄ ꯋꯥꯅꯤ ꯄꯨꯔꯤ ꯁꯦꯡꯗ꯭ꯔꯤꯁꯤꯅ ꯑꯩꯉꯣꯟꯗ ꯂꯩꯔꯛꯇꯕ ꯍꯥꯏꯇꯥꯔꯦ ꯆꯥꯏꯜꯍꯨꯗꯇꯒꯤ ꯑꯗꯨꯒ ꯏꯚꯟ ꯑꯩ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯒꯁꯨ ꯂꯩꯃꯤꯟꯅꯗꯕ ꯑꯗꯨꯗꯨꯅ ꯁꯣꯏꯕꯅꯤ ꯍꯥꯏꯗꯣꯔꯛꯄ ꯕ꯭ꯂꯣꯒꯤꯡ ꯑꯗꯨꯒꯨꯝꯕꯗ ꯁꯣꯏꯕ ꯌꯥꯔꯣꯏꯁꯨ ꯄ꯭ꯂꯤꯖ ꯆꯨꯝꯊꯣꯛꯄꯤꯔꯛꯑꯣ ꯑꯥꯏ ꯑꯦꯝ ꯁꯤꯌꯣꯔ ꯃꯌꯥꯝꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯊꯪꯒꯤꯗ ꯑꯩ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯑꯣꯏꯔꯒ ꯑꯗꯨꯗꯨ ꯏꯝꯄ꯭ꯔꯨꯚꯃꯦꯟ ꯑꯣꯏꯅ ꯄꯨꯔꯛꯂꯒ ꯃꯊꯪꯗ ꯑꯃꯨꯛꯀ ꯏꯟꯍꯦꯟꯁ ꯇꯧꯔꯒ ꯑꯩ ꯕ꯭ꯂꯣꯛꯇꯨ ꯁꯦꯝꯖꯔꯛꯀꯦ ꯑꯩ ꯁꯨꯝꯁꯨ ꯇꯥꯛꯂꯛꯏ ꯃꯌꯥꯝꯗꯒꯤ ꯅꯣꯂꯦꯖ ꯃꯌꯥꯝꯁꯨ ꯂꯧꯋꯤ ꯑꯩꯅ ꯑꯗꯨꯒꯤꯅ ꯄ꯭ꯂꯤꯖ ꯇꯥꯛꯄꯤꯔꯛꯎ ꯁꯣ ꯑꯗꯨꯗꯨꯅꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯑꯗꯨ ꯃꯇꯨꯡ ꯃꯅꯥꯎꯗꯒꯤ ꯑꯩ ꯁꯤꯒꯨꯝꯕ ꯃꯤꯒꯤ ꯏꯒꯣ ꯍꯔꯠ ꯑꯗꯨꯒ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯂꯛꯑꯣ ꯁꯣ ꯉꯥꯛꯄꯤꯒꯅꯤ